ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ngasi ai rasgulla angauba semjage ai gulab jamun haina khoi angangbado rasgulla angangbado di semgrabane aduga aina ngasi semdoiba rasgulla angauba yam hawba thot lauba mawong da semjage tobani adugi khara magi mawong khara lei adu ai mathang takjarake ko aina loriba sangom se sangom liter amani sangom se phajana otpirani temperature mananaba aduga amuktang sawangani anira ahumlak sawaloi anira ahumlak sawaladi rasgulla do kandoiba siam maruoiba point amani ko ado aigi hujik keno se sangom se saure hek sawbuga sangom se khoi mai se muthatlani ba muthatpa hek loibaga khoi hujiki phamnaba sembado kart sembado semoi minute ama ani thamani min amani mai temperature se down ohelisi su khoi magi khoi rasgulla se soft oinabani min amani down haidi temperature down oire adu matungda ina white vinegar se laujare samas asoba ani aduga ising samas ani maga laurajare aduga mix tawre sina kar semdoini ado kaiguma si later su champra na semba ya ado champra budi vinegar na semba khoi paneer se hena sobo bani paneer do dagi rasgulla se maktoini na ko aduga kitang hapaga otpirani aduga khoi cut to lakpra do yengani aina hana su khoi mozzarella cheese su semgrabani mayam link to dum pijaramge khara hapkadaba yam hapjaladi yam gradi kansu kangani aduga sinju singani ko aduga sumaina hek sangom sumaina khoi cut sembabai matang se yam thuna lokthokpigadaba yam thuna lokthoktradi sangomgi sigi sana se yam saraga matum tasangadi kanjangradi ko horen amuk rasgulla do amuk sop oiroidaba hawroidaba sisi yam maru oibani aduga isingna ani romlak sasa thadokpiredana aduga mai temperature se handangadaba sum ko ai thado loire aduga sumaina akhoi sanal philedi sanada chumthokpiyo aidi sana phileidabagi sigi net se oni seasonare mayamdi sana pinas sumthokpiyo kana sumthokpiganu ko aduga pung ama potha hanbiyo rest tawbiyo pung ama gi matungda yengo mangonda yam ising myamdo loin chatkhre adu sumaina thammi se isingdo kana sumdoktana matomda tahalise ko sigisu khoi rasgulla thotnabagi point amani haitare important maruoibam amani ko aduga hoji ai hojiki paneer khoi sana se lokthokjare aduga sumaina aigi khubagi sigi tongkhatpa jaga se sisina namaga sang illaga minute manga mu phajana totlani yam kanna in namba suna tabako adu sumai tawraga smooth do haidi thot lauba do semdoini ado ayami ayambana ko sumbada khoi maida corn flour adagi suji hapchaleba ko adu hapchalba se khoi chaba matamda kanka lauraga tat laubane adu nataba sangom khatang sina ko sangomgi semeiba paneer si khatang na semjage tawbane si semadi ko rasgulla sem hawbane aduga sumaina matum tasalani matumda matum tasalakpani yongoto sumai sum paglak tabane loina sumai sum pull-up loksan birani sumaina ball tabirani ko yam soft oiba do ama aina semjare to sumaina semgadaba mayam maida hapiganu suji hapiganu corn flour hapiganu ai khuse hamdorakhige aduga bol amu semjage aduga isana pamba bol yam pikpa yam chawba sumaina dum sembiro aigi yam chawba sunataba yam pikpa sunataba medium khara seme ko mayam chaina masigi rasgulla mawong aina mathang step sum haijare se yam hawbani yam soboibani saraga khangbigene hawraga yengbiyu mayam aduga matungda su ai mathang si video si mathang kari dakar tage do mathang haijarage ko aduna skip tawbigane skip tawradi heta step ama soiradi heta hawtabane ai loire aduga khoi sugar syrup semani rasgulla thadabam se ai cup kitang saktak tawba ama laure ko kaigumba cup amagi singi lauradi cup ahumgi ising hapigadaba glass lauragana glass ahum ising hapigadaba ko sidi yam nang lauba sugar syrup semdoba nateba ko aduga elaichi khara hapsare elaichi powder le di powder na hapirasu manam nusinaba aduga otlaga minute manga phajana sawalani sugar se ko sugar syrup se
ꯑꯣꯏꯍꯜꯂꯅꯤ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯒꯤꯁꯦ ꯁꯧꯔꯦ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯄꯅꯤꯔ ꯕꯣꯜꯗꯣ ꯕꯣꯜ ꯃꯆꯥ ꯃꯆꯥꯗꯣ ꯁꯦ ꯔꯁꯒꯨꯜꯂꯥ ꯁꯦꯝꯅꯕꯁꯦ ꯌꯥꯝ ꯇꯞ ꯇꯞꯅ ꯊꯥꯗꯔꯗꯤ ꯄꯨꯂꯞꯅ ꯊꯥꯗꯕꯤꯔꯣꯏꯗꯕꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯦꯝꯃꯤꯕ ꯕꯣꯜꯁꯦ ꯐꯖꯅ ꯄꯅꯤꯔꯁꯤꯒꯤ ꯉꯁꯥꯏ ꯇꯣꯠꯄꯗ ꯐꯖꯅ ꯇꯣꯠꯂꯝꯗ꯭ꯔꯗꯤꯀꯣ ꯁꯦ ꯀꯥꯏꯔꯛꯄꯅꯤ ꯏꯁꯤꯡꯗ ꯊꯥꯗꯕꯗ ꯑꯗꯨꯁꯨ ꯈꯪꯕꯤꯒꯗꯕ ꯀꯥꯏꯔꯛꯑꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯠꯄꯤꯌꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯇꯣꯠꯄꯤꯌꯣ ꯇꯣꯠꯄ ꯋꯥꯠꯂꯤ ꯍꯥꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯀꯥꯏꯔꯛꯇꯦ ꯑꯩꯒꯤꯁꯤ ꯆꯞ ꯆꯥꯔꯕꯅꯦ ꯇꯣꯠꯂꯤꯗꯣ ꯑꯗꯨꯒ ꯐꯖꯅ ꯍꯥꯏ ꯐ꯭ꯂꯦꯝꯗ 10 minutes ꯕꯣꯏꯜ ꯇꯧꯍꯜꯂꯅꯤ ꯈꯨꯝꯖꯤꯜꯂꯒ 10 minutes ꯂꯣꯏꯔꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯄꯨꯔꯥ ꯗꯕꯜ ꯁꯥꯏꯖ ꯑꯣꯏꯁꯤ ꯌꯦꯡꯉꯣ ꯀꯩꯒꯨꯝꯕ ꯃꯔꯛꯁꯤꯗ ꯏꯁꯤꯡꯁꯦ ꯀꯪꯁꯤꯜꯂꯛꯄ ꯇꯥꯔꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯈꯔ ꯈꯔ ꯆꯃꯁꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯣ ꯍꯥꯞꯄꯤꯌꯣ ꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯪꯁꯤꯟꯈ꯭ꯔꯗꯤ ꯁꯨꯒꯔ ꯁꯤꯔꯞꯇꯨꯅ ꯍꯦꯟꯅ ꯀꯪꯁꯤꯟꯈ꯭ꯔꯗꯤ ꯔꯁꯒꯨꯜꯂꯥ ꯑꯣꯟꯗ꯭ꯔꯤꯉꯩꯗꯀꯣ ꯃꯍꯤꯗꯨꯅ ꯀꯪꯁꯤꯟꯈ꯭ꯔꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨ ꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯁꯧꯍꯟꯕꯤꯌꯣ ꯃꯤꯅꯤꯠ 5 ꯂꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯁꯛꯇꯣ ꯄꯨꯔꯥ ꯆꯦꯟꯖ ꯂꯥꯛꯑꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯉꯧꯔꯣꯛ ꯉꯧꯕ ꯕꯣꯜꯗꯣ ꯈꯤꯇꯪ ꯌꯦꯡꯉꯣ ꯀ꯭ꯔꯤꯝ ꯀꯂꯔ ꯈꯔ ꯑꯣꯏꯔꯕꯅꯤ ꯌꯦꯡꯉꯣ ꯄꯨꯔꯥ ꯔꯁꯒꯨꯜꯂꯥ ꯍꯧꯖꯤꯛ ꯐꯖꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯧꯍꯜꯂꯔꯣꯏ ꯑꯗꯨꯒ ꯃꯨꯠꯊꯠꯂꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯑꯃꯅ ꯀꯃꯥꯏꯅ ꯔꯁꯒꯨꯜꯂꯥꯁꯦ ꯁꯦꯞ ꯑꯣꯏꯍꯟꯒꯗꯒꯦ ꯆꯞ ꯆꯥꯕ ꯁꯦꯞꯇ ꯑꯗꯨꯝ ꯂꯩꯍꯟꯒꯗꯒꯦ ꯑꯗꯨꯒ ꯃꯍꯤ ꯌꯥꯝ ꯐꯖꯅ ꯊꯣꯛꯄ ꯁꯣꯞ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯏꯪꯕ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯏꯁ ꯀ꯭ꯌꯨꯕ ꯈꯔ ꯂꯧꯔꯅꯤ ꯑꯗꯨꯒ ꯔꯁꯒꯨꯜꯂꯥ ꯑꯁꯥꯕꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯔꯁꯒꯨꯜꯂꯥꯗꯣ ꯊꯥꯗꯔꯅꯤ ꯃꯤꯅꯤꯠ 5ꯃꯨꯛ ꯐꯖꯅ ꯏꯪꯍꯜꯂꯒ ꯊꯝꯃꯅꯤ ꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯀꯣ ꯔꯁꯒꯨꯜꯂꯥ ꯍꯧꯍꯟꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯖꯨꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯒ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯑꯩꯒꯤꯁꯦ ꯐꯖꯅ ꯏꯪꯉꯦ ꯑꯗꯨꯒ ꯕꯥꯎꯜ ꯑꯝꯗ ꯂꯧꯊꯣꯛꯄꯤꯔꯣ ꯃꯌꯥꯝ ꯏꯁꯤꯡꯗꯣ ꯆꯨꯝꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯇꯞ ꯇꯞ ꯇꯧꯔꯒ ꯂꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯁꯨꯒꯔ ꯁꯤꯔꯞꯇꯣ ꯑꯁꯥꯕꯗꯣ ꯐꯣꯡ ꯐꯣꯡ ꯑꯁꯥꯕꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯏꯪꯍꯟꯕꯤꯔꯣ ꯃꯤꯅꯤꯠ 5-10 ꯀꯣ ꯑꯗꯨꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯅꯤꯠ 10 ꯀꯨꯟ ꯂꯩꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯅꯦ ꯑꯗꯣ ꯍꯥꯎꯕꯗꯤ ꯈꯔ ꯀꯨꯏꯅ ꯊꯝꯃꯤꯈꯩ ꯔꯁꯒꯨꯜꯂꯥꯁꯦ ꯍꯥꯎꯕ ꯍꯦꯟꯕꯅꯤꯀꯣ ꯑꯩ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯑꯩꯗꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯀꯅꯦꯕꯀꯣ ꯑꯩ ꯂꯧꯊꯣꯛꯆꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯥꯒꯤ ꯁꯨꯒꯔ ꯁꯤꯔꯞꯇꯨꯁꯨ ꯅꯪꯁꯤꯜꯂꯦ ꯔꯁꯒꯨꯜꯂꯥ ꯃꯁꯛꯁꯤꯁꯨ ꯄꯨꯔꯥ ꯐꯖꯔꯦ ꯑꯗꯨꯒ ꯃꯥꯏ ꯃꯍꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯆꯪꯉꯝꯃꯅꯤ ꯑꯩ ꯂꯧꯈꯠꯂꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯨꯝꯕ ꯑꯦꯂꯥꯏꯆꯤ ꯑꯗꯩ ꯑꯦꯂꯥꯏꯆꯤ ꯃꯔꯨ ꯁꯨꯝꯕꯁꯦ ꯂꯧꯊꯣꯛꯄꯤꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯊꯝꯃꯁꯨ ꯌꯥꯏ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦ ꯀꯌꯥꯝ ꯁꯣꯞ ꯑꯣꯏꯒꯦꯗꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗꯣ ꯃꯍꯤꯁꯨ ꯐꯖꯅ ꯌꯦꯡꯉꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯃꯌꯥꯝ ꯑꯩ ꯈꯤꯇꯪ ꯇꯪꯈꯥꯏ ꯈꯥꯏꯔꯛꯀꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯌꯥꯝ ꯊꯤꯅ ꯁꯣꯞ ꯑꯣꯏꯅꯣꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯃꯌꯥꯝ ꯍꯧꯕꯤꯌꯣ ꯑꯩ ꯈꯤꯇꯪ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯆꯥꯒꯦ ꯂꯣꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯁꯤ ꯂꯣꯏꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯔꯤ ꯇꯤꯞꯁ ꯇꯧꯒꯗꯒꯦ ꯊꯝꯕꯒꯤ ꯍꯦꯟꯅ ꯍꯥꯎꯍꯟꯒꯗꯒꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯣꯏ ꯑꯉꯥꯡꯗꯁꯨ ꯄꯤꯖꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯇꯣꯞꯄꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯔꯒ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ Thank you, Mama. ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯐ꯭ꯔꯣꯟꯁꯦ ꯁꯤ ꯂꯩꯔꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯄꯒꯀꯣ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯍꯥꯞꯄꯒ ꯑꯩ ꯅꯨꯡꯗꯥꯡ ꯑꯃ ꯄꯨꯔꯥ ꯊꯝꯃꯝꯃꯦ ꯈꯔꯗꯤ ꯃꯣꯏꯅ ꯑꯌꯥꯝꯕꯅ ꯆꯥꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩꯅ ꯈꯔ ꯈꯥꯎꯋꯥꯏꯅ ꯈꯥꯛꯄꯅꯦ ꯑꯗꯨꯒꯤ ꯃꯆꯨꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯆꯦꯟꯖ ꯌꯦꯜꯂꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯦꯐ꯭ꯔꯣꯟ ꯍꯥꯞꯄꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯁꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯄꯨꯔꯥ ꯅꯨꯡꯗꯥꯡ ꯑꯃ ꯊꯝꯃꯕꯅꯤꯅ ꯄꯨꯔꯥ ꯔꯁꯒꯨꯜꯂꯥꯁꯤꯗ ꯃꯥꯒꯤ ꯁꯨꯒꯔ ꯁꯤꯔꯞꯇꯨꯁꯨ ꯂꯣꯏ ꯆꯪꯉꯕꯅꯤꯅꯀꯣ ꯑꯗꯨ ꯃꯥꯁꯦ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕꯀꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯁꯦꯐ꯭ꯔꯣꯟ ꯂꯩꯔꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯒꯁꯨ ꯆꯥꯕꯤꯌꯣ ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯌꯦꯡꯉꯣ
ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯣ ꯀꯩ ꯇꯤꯞꯁ ꯃꯌꯥꯝ ꯀꯃꯥꯏꯅ ꯀꯔꯤ ꯃꯇꯥꯡꯗ ꯀꯩ ꯑꯣꯏꯕ ꯑꯗꯨ ꯍꯦꯛ ꯁꯣꯏꯗ꯭ꯔꯤꯈꯩ ꯔꯁꯒꯨꯜꯂꯥ ꯍꯥꯎꯒꯅꯤ ꯑꯗꯨꯒ ꯁꯣꯏꯔꯗꯤ ꯔꯁꯒꯨꯜꯂꯥꯗꯣ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯃꯍꯤꯒ ꯆꯪꯗꯕꯤ ꯇꯠ 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 ꯂꯥꯎꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ